Ising Echao na Yumkei Mang takraba Imphal East ki kontha ahlup makhalikai gi awaba taraba miyam gi phibam Leingak na sport verification tawbiduna makhoi gi fangfam thokpa tengbang matam chana phangnanaba athubada thabak lokhatpiu haina mari lenaba singi pukning chingsilakli Hiramasida Impact News ki paudamuma I know the Imphal East District ki konta ahlup makhalikai dani hariba mapam asisu handak Manipur thokiba koi ising Echao aduna Yam Sauna Satina Sopa, Mapam Sing among the Harry Humsing Amani, Harry by area Sida Yum Sing Sound Nankraba, Quiki, Imumagi, Musing Unaduna, Makoina Sing a Sauce, Pantocron, Tenakiva Duga, Sing Echao, Kantamatunda, Kramunda, lay from Labum Sahum, Silver Gamatang, the Makoiki, one Wakra, Lominashi. And the Sing Echao Sida Inegi Yum Dikamusway. As I Yum Sopa, I spoke by Abasway, so I have the Apo. Logboy adre loi chole adu adagi phiron dagi kai dagi upu kangthol amata lokhat pe adre phobot kumu chahi amagi pho mang adu upai leitamni chaba yabra yengna ba isai phobom chu leidabani na ipam dagi portion toroga laaga ising hek handagi baga adum honbudi hole hoji kanna phobo honari ai janu pingu pam ngane adu moini na mama ising kai hogdore duiduna koi phiron khara loi chanje ai aina adudi mo pa hoga ke ko na mo pa hoga pa honari ngai sida ichanu pa na hogale ichanu pina mama ising change he adagi man ising change he bagi yeng deru kan khanghodana manga chaman he bako khwang yoksale isa je khwang ro padi ichanu pisina dining table mathak sida ibem pok chingfu ka kai je kan ba ya bar yeng ge na ma kan ge hone ina isa hingora loire isa thoilao poche lehor ju koi chinghono ba che je koi che leba matam du koi na Juri Bakayo, but she usually they could matak the now Bamagi Karawang, Bamlea, Dokakale, totally Piron, either is that way with the only the Ima Son Billy, the Yang people, Loba, each and Pasna, erase the law in a botway. Aduga Marina sing Sao Nankra, Matunchida, Soki, sing Si, Gamenki, official Tim Laga, verification Gatoraba, Labra, Commentary. Adugumba di Qua, who say, a Queen Arangumba say, and Zio Gumbana. Koigi so iba mayam sigi kai gumbang amjaba khara tawgani haina ngarang chu ming lokhat pi kwa list lokhale adugi su mathakta ngasi se job card ki holder sing sigi oiba koi khungang sigi job card ki met oiba angang amana budi geotech tawraga koigi achokpa sing si khala photo name Deputy Commissioner ma hedegi aso open sing si photograph kai ka tawraga form ma thajalaknabagi pawgumba phangbadi lebra kari tawbale sim tang moina di dumaina thadi thagat kadabani haibwa kwa hojiki geotech lobala ambangang sina mana Aadhaar dagidi koigi bank passbook Xerox aduga kainoga akoi yungi pata je kiga photo passport amaga langjan bira modi hairame mangiba manchang posem yam si di paisa da pathoro ga yam hai tari ne aduna sigi si government ki site gi khadoi su hanjanna ba compensation gum ba pi na ba khona ba si khara thuna pi hening bagi posida kari haibining belai ai gi mod oina di ko mayam sida sarkar na yam budi yame ko mafang khuding makta akoi khaktangi su natre ising Echao je ko yamasu yam draga su sarkar na yengsin biraga athuba matamda Yumkei gi oiraga su mayam ge na kari lege na thijan biraga athuba matamda miyeng changhaninge Tang kunthama thoigi keno sida halu makhalakai gi turen khongban woriba jaga sida mafam khara padhaba sum padhabadagi sum ising mai sum mayam ji men ba khot pa hoba ifut mayam matang tholakpa sum torokpadagi khanghaudana ngasai phuse sum laukthorokpadagi ningai rakene ha thajada mafam amada khanghaudana bonglaw he ningai rakpa khanghaudana ningai rakpani na ngasai pochai su hondok pusu nanghaudaba akoi inaw nu bagi dolan mathak sida sengkhalaga leire aduga atei thangnaba lekai singju mai gin anak pa yum mathak sida loina kakatna de sorok mathakta khallaga leiba kangbu musu yauri chawrangna masi kyamu yam mangang bodabunu haibidi ngamdre areiba pot magaidi loina ising da loina mangre loina lawba yadna leire punna lekai sida yum kyamu chawrang chawrangna yum kunthra mu ki mathakta ayamana khudong jadaba si mayokna ran leire central government ki mai hedegi su ising Echao gi o taraba sing angama mateng pangni haina Koigi Prime Minister Modi mai kai dis thamak palaire aduna sida state government ki authority bu oiro aduk mari lenaba official singda miyang gi awaba taraba miyang sing sigi kokna no khona bada makoina honari lori bu thodang sida amu hena khare hena miyang gi awaba si kokna no kari da honning ba le kari apam kari appeal tawni ayana asengba khanjani budi ngasai gi laiba mijing makok thangiba kangbusina mangjongna laaga
ꯀꯥꯏꯔꯤꯕ ꯖꯒꯥꯁꯦ ꯀꯔꯥꯏꯗꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯣꯛꯄꯅ ꯀꯌꯥꯝ ꯁꯣꯛꯏ ꯀꯩꯗꯧꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯇꯧꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯡꯗꯨ ꯈꯜꯂꯒ ꯌꯥꯝꯅ ꯑꯊꯨꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯗꯅ ꯂꯩꯔꯤꯕ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯃꯨꯛꯇꯪ ꯐꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯒꯕꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯊꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯗꯨꯒ ꯒꯕꯔꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯠ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯤꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯕꯤꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯄ ꯃꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯑꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯁꯨꯕꯥꯁ ꯔꯃꯟ ꯑꯣꯏꯅ ꯂꯥꯜ ꯄꯥꯜꯋꯥꯡꯕꯝ ꯕꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ